Ngasi ayuk pung mapanlom taba matamda More border town da khulai paiba chinkuki mob singna tumna mai thadokhraba yum singdagi lawba yaba pot khalaga huralaba menma macha ahum Manipur police ki special commando kangbu amana fare thaudok adu special commando gi kangbu aduna town asike koibada khongna patrol Chatlingaida huran basing aduna maitei gini thazaba mai thadok pikraba hauzik mi leitraba yum sing aduda changlaga pot chai sing hura lamba thingna kibani hari makoine electric generator amadi furniture hura lambani hari huran basing adu wahang pahong sathabada makoi Myanmar dagi lakpani haiba khangbangam makoi adudi Myanmar gi namfalong sobwa 2 dagi pauchin len goite gi machanupa 𝐌𝐘𝐀 𝐍𝐿𝐾𝐀 Myanmar gi tamu sobwa 10 dagi 𝐂𝐀𝐍 𝐂𝐀𝐑 amasung tamu sobwa 11 dagi 𝐌𝐾𝐀𝐍 𝐂𝐀𝐿𝐾 hari makoi ahumak mapung fana makatana verification chathanaba More police station da sinakre adung mapu makoi ahum Myanmar gi authority da sinaraba yai haina pau amana hari lairibe irang marak sida makoi ahumbu fazanduna thamnaba immigration board Fombagi khudong chaba leite hari marak sida handaki irang asigi khudong chaba lauraga makoi gumba Myanmar dagi drug chaba lalonba khulai paiba mercenary kaya ama hanana More da changlakibagi thazaba maikei kya dagi phongdok narakle asumna state force singna makoi gumba kaya faba asina maram oiraga kuki inpe tangnopal kuki CSO sing amadi Kotuna More da police commando amadi atei state force sing thamba yaroi haiduna thingba oigani haina CSO singna hari